Kuki Singna Churachandpur da Separation Day thouram Silhanba Haibasi Manipur da Nouhounana Irang Thoraknaba Yumpham ama leingak na Tholhanbani haina All Manipur United Clubs Organization AMUCO na phongdorakli AMUCO gi Secretary Publicity Haisnam Forel mangang na kudek piduna thadorakpa cherolaman hai Maite Furbasi Sadu Tribe ki list da Channaba Manipur High Court na Manipur leingak da recommendation ama thanabagi pirakiba directive adugi Mayukta, Kumjali Singani Kolumdoi May Ahumda, Churachandpur da All Tribal Students Union at Sumna Sinduna, Chatkiba Protest Rally Dugi Marumda, Kuki Jogi Organization Singna, Arunba Agenda Ama Yauna, Maite Singi Mathakta, Landaduna, Separate Administration Tanabagi Taurang Tobu Eramle Haibasi, Hauziti Yamna Mayek Sengle, Masigi Mayek Lara Bakudam de, Kuki Jo Singi, Terrorist Singna, Taurakliba, Tabak Sing Amade, Makoigi Pautakta, Thabak Tauriba Kuki Jogi Organization Singna Ngangliba Wa Tauriba Thabak Sing Amadi Siliba Thouram Sing Asini Kuki Singna Maitegi Mathakta Landaduna Separate Administration Taliba Sida Government of India na Sagatpagi Damak Miyamna Yaningdana Leiringai Cherek Asida Churachandpur da Separation Day Pangthoknabagi permission piriba district asigi DC nasu Kuki terrorist sing asi phongna saugatlabra haibasi chingnaba faure miyam gi oiba mifam ama pangthokpada Separation Day gi wafam yausilakpani hairabade DC na khanghodi haiba yai adubo makoi gi thauram asidi hanadagi hauna Separation Day gi thauram singani haina lauktoklaga sinkiba thauram ni Thawong asina maram oiraga Ministry of Home Affairs na sinduna nakalani gi marakta wari sanana ba honariba sidasu chauna akaiba piragani President Strogi makhada leiriba Manipur leingaki Deputy Commissioner amana Separation Day gi thawram ama shinbagi permission pikiba si Union Home Minister Amit Sana Manipur dagi Separate Administration natraga Legislative Assembly leiba Union Territory ama piyu haiba demand adu khanaroi amadi piroi haina yamna phongna lauthokiba adugi mayoktani haina AMUCO gi cherola sina makatari